India Laingakna Indo Myanmar border the free movement regime lauthokhibaga loinana border fencing tawgani haibagi mayokta Nagaland Legislative Assembly na resolution laukhre India Laingaki warep asigi mayokta resolution adu ngarang famkiba state asigi assembly mifam na laukhibane Deputy Chief Minister Y Paton na House the resolution adu move tawduna khanaina bada border area the free movement regime lauthokpaga loinana border fencing tawbana India amadi Myanmar border area the lairiba Naga furup ki miyoi sing da awaba amadi yamna hena khudong chadaba ama oihangani mamangaidagi international border wangmagi tongan mafam sing da lairiba traditional land holding system na maram oiraga border gi wangmada normal cultivation thabak thoram kaya chatharamba adu center gi warep asina apanba oihalagani center gi thorang asina border gi mai kaya ni da lairiba naga sing gi historical social amadi senmitlon gi lambi da yamna chawna chaitheng ama pigani haina pukhatna khi amarom da Mizoram Legislative Assembly na so haukiba sagol sen numita resolution ama pass tawduna India amadi Myanmar ngamkhai sambal khaba amadi free movement regime lauthokpa asi yaningde loinana center gi decision ase amuk khanthabiyo haina taksinaba warep lawba laikhrabane panbaya abadi free movement regime lauthokpa amadi border fencing tawbagi wafam asi Union Home Minister Amit Sahana lauthokibane